ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯨꯝꯖꯥ 2023ꯒꯤ ꯖꯨꯟ ꯊꯥꯗꯒꯤ ꯆꯤꯡꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯤꯝ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯟꯗꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯕꯨ ꯀꯨꯀꯤ INPI ꯃꯅꯤꯄꯨꯔ ꯀꯤꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯨꯝꯖꯥ 2023ꯒꯤ ꯖꯨꯟ ꯊꯥꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯔꯛꯂꯕꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ꯫ ꯀꯨꯀꯤ INPI ꯃꯅꯤꯄꯨꯔ ꯀꯤꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯕ ꯂꯩꯉꯥꯛ ꯑꯃ ꯆꯤꯡꯗ ꯊꯝꯂꯛꯈꯤꯕ ꯑꯗꯨ ꯏꯔꯥꯡ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯆꯂꯥꯏꯕ ꯉꯝꯅꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯗꯤ ꯇꯝꯄꯥꯛ ꯂꯝꯈꯛꯇ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯊꯕꯛ ꯂꯧꯈꯠꯅꯕꯒꯤ ꯊꯧꯗꯥꯡ ꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛ ꯃꯈꯥꯗ ꯆꯤꯡꯒꯤ ꯃꯤꯌꯥꯝ ꯂꯩꯇꯦ, ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯁꯥꯅ ꯄꯨꯔꯤꯕ ꯑꯦꯔꯤꯌꯥ ꯃꯍꯥꯛꯅ ꯈꯪꯖꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯗ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯀꯨꯀꯤ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯊꯥꯖꯕ ꯃꯥꯡꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯧꯈꯠꯂꯛꯈꯤꯕ ꯊꯧꯔꯥꯡ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤꯕꯅꯤ ꯑꯃꯗꯤ ꯊꯧꯔꯥꯡ ꯑꯁꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯒꯅꯤ ꯑꯃꯗꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯑꯁꯦꯡꯕ ꯊꯧꯔꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯅ ꯊꯥꯖꯕ ꯂꯩꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯧꯈꯠꯂꯛꯈꯤꯕ ꯊꯧꯔꯥꯡꯒꯤ ꯃꯈꯥꯗ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯖꯣ ꯑꯅꯤꯒꯤ ꯃꯔꯛꯇ ꯕꯐꯔ ꯖꯣꯟ ꯊꯝꯈꯤꯕꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯨꯅ ꯃꯁꯤꯡ ꯈꯪꯗꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯒꯗꯕ ꯑꯗꯨꯗꯒꯤ ꯀꯟꯕ ꯉꯝꯈꯤꯕꯅꯤ ꯑꯃꯗꯤ ꯕꯐꯔ ꯖꯣꯟꯁꯤꯡ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯍꯟꯗꯛ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯒ ꯇꯥꯏꯑꯣꯟꯅꯕꯗ ꯅꯠꯇꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨꯁꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯕꯤꯔꯦꯟꯅ ꯑꯆꯨꯝꯕ ꯊꯩꯗꯣꯛꯂꯒ ꯑꯔꯥꯟꯕ ꯋꯥꯐꯝ ꯉꯥꯡꯕꯒꯤ ꯍꯩꯅꯕꯤ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯀꯨꯀꯤ INPI ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯀꯤ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯇꯕ ꯑꯗꯨꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯉꯥꯛ ꯃꯈꯥꯗ ꯍꯛꯊꯦꯡꯅꯅ ꯂꯩꯕ ꯍꯥꯏꯕ ꯋꯥꯔꯦꯞ ꯑꯃꯁꯨꯡ ꯐꯤꯔꯦꯞꯇ ꯑꯍꯣꯡꯕ ꯂꯩꯔꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛ, ꯗꯤꯒꯅꯤꯇꯤ ꯑꯃꯗꯤ ꯇꯨꯡꯂꯝꯆꯠꯀꯤꯗꯃꯛ ꯐꯤꯔꯦꯞ ꯑꯁꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯑꯃꯗꯤ ꯐꯪꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯌꯥꯝꯕꯨ ꯇꯨꯡꯑꯣꯏꯅꯕ ꯄꯥꯔꯇꯤꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯃꯥꯡꯗ ꯊꯝꯂꯒ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯔꯤꯕ ꯄꯥꯔꯇꯤ ꯈꯛꯇꯅ ꯃꯥꯏ ꯄꯥꯛꯄ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯕꯛ ꯇꯧꯕ ꯄꯥꯔꯇꯤꯗꯤ ꯃꯁꯥꯅ ꯃꯥꯏꯊꯤꯔꯛꯀꯅꯤ ꯍꯥꯏꯅ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯒꯨꯖꯔꯥꯠꯀꯤ ꯑꯍꯃꯦꯗꯥꯕꯥꯗ ꯁꯤꯇꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯠꯊꯔꯛꯄ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯅꯦꯁꯅꯦꯜ ꯀꯟꯚꯦꯟꯁꯟꯒꯤ ꯉꯁꯤ ꯂꯣꯏꯁꯤꯟꯕ ꯅꯨꯃꯤꯠꯇ ꯋꯥ ꯉꯥꯡꯂꯗꯨꯅ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯊꯝꯕꯒ ꯂꯣꯏꯅꯅ ꯄꯥꯔꯇꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯥꯡ ꯊꯥꯅ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯄꯥꯔꯇꯤ ꯑꯗꯨ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯕ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯍꯤ 2 ꯐꯥꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯕꯨ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯏꯔꯥꯡ ꯑꯃꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯃꯤꯑꯣꯏ 150ꯒꯤ ꯃꯊꯛꯇ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯟꯈ꯭ꯔꯕ ꯑꯃꯗꯤ ꯃꯤꯑꯣꯏ 70,000 ꯍꯦꯟꯕꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯊꯣꯛꯄ ꯏꯁꯨ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯆꯠꯇꯨꯅ ꯏꯔꯥꯡ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯕꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯐꯥꯎꯕ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯕꯒꯨꯝ ꯂꯩꯔꯤ ꯍꯥꯏꯅꯁꯨ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯠꯊꯈꯤꯕ ꯅꯦꯁꯅꯦꯜ ꯀꯟꯚꯦꯟꯁꯟ ꯑꯗꯨꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ AICCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯜꯂꯤꯛꯑꯥꯔꯖꯨꯟ ꯈꯥꯔꯒꯦ ꯌꯥꯎꯅ AICCꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ MLA ꯑꯅꯤꯒꯤ ꯐꯤꯔꯦꯞ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ ꯑꯃꯁꯣ MSA ꯋꯥꯀꯐ MMLAꯒꯤ ꯃꯇꯥꯡꯗ ꯃꯨꯁꯂꯤꯝ MLA 3ꯒꯤ ꯃꯅꯨꯡꯗ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ MLA ꯅꯨꯔꯨꯜ ꯍꯁꯟꯅ ꯃꯥꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯟ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯤꯂꯣꯡ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝ ACꯒꯤ MLA ꯑꯣꯏꯔꯤꯕ MLA ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯀꯔꯤꯒꯤ ꯂꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯃꯥꯏꯅꯣꯔꯤꯇꯤꯁ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ MSAꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ PH ꯏꯖꯨꯁ ꯑꯍꯃꯗꯅ ꯍꯪꯂꯛꯄꯒ ꯂꯣꯏꯅꯅ ꯑꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯊꯝꯂꯛꯂꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ MSA ꯑꯃꯗꯤ ꯑꯃꯁꯣꯒꯤ ꯑꯄꯨꯟꯕꯒꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯟꯗꯛ ꯋꯥꯀꯐ ꯑꯦꯃꯦꯟꯃꯦꯟꯠ ꯕꯤꯜ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯊꯣꯛꯄꯒ ꯂꯣꯏꯅꯅ ꯕꯤꯜ ꯑꯁꯤ ꯍꯥꯎꯁ ꯑꯅꯤꯗ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯦꯛ ꯑꯣꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯨꯞ ꯑꯅꯤ ꯑꯁꯤꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯨꯁꯂꯤꯝꯒꯤ MLA 3ꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯟ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ ꯍꯥꯏꯕ ꯋꯥꯐꯝꯗ ꯈꯦꯇ꯭ꯔꯤꯒꯥꯎ ACꯒꯤ MLA ꯁꯩꯈ ꯅꯨꯔꯨꯜ ꯍꯁꯟꯒꯤꯗꯤ ꯊꯝꯂꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯂꯨꯞ ꯑꯅꯤꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯕꯨ ꯂꯤꯂꯣꯡ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝ ACꯒꯤ ꯑꯣꯏꯅ
ꯀꯥꯔꯤꯕ MLA ꯑꯅꯤꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯟ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯟ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯨꯁꯂꯤꯝ ꯇꯥꯕ ꯀꯦꯟꯗ꯭ꯔ 18ꯒꯤ MLAꯁꯤꯡꯅꯁꯨ ꯑꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯟꯁꯤꯡ ꯑꯊꯨꯕꯗ ꯈꯪꯍꯟꯕꯤꯌꯨ, ꯀꯔꯤꯒꯨꯝꯕ ꯈꯪꯍꯟꯗꯕ ꯇꯥꯔꯕꯗꯤ MLAꯁꯤꯡꯒꯤ ꯌꯨꯝꯗ ꯆꯪꯂꯒ ꯇꯛꯁꯤꯟꯕ ꯆꯠꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯥꯝꯁꯣ ꯍꯦꯗ ꯑꯣꯐꯤꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯝꯇꯤꯌꯥꯖ ꯍꯩꯕꯣꯛꯃꯌꯨꯝꯅ ꯍꯥꯏꯈꯤꯕꯗ ꯕꯤꯜ ꯑꯁꯤꯕꯨ ꯁꯧꯒꯠꯇꯨꯅ ꯄꯥꯁ ꯇꯧꯈꯤꯕꯗ ꯌꯥꯎꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗ ꯌꯥꯎꯔꯤꯕ ꯃꯨꯁꯂꯤꯝ ꯂꯤꯗꯔꯁꯤꯡ ꯑꯃꯗꯤ ꯀꯤꯌꯔꯇꯦꯛꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯟ ꯂꯥꯎꯊꯣꯛꯄ ꯂꯩꯇ꯭ꯔꯤ, ꯃꯁꯤꯗꯁꯨ ꯑꯊꯨꯕꯗ ꯂꯥꯎꯊꯣꯛꯄꯤꯌꯨ꯫ ꯑꯦꯛ ꯑꯣꯜꯂꯕ ꯋꯥꯀꯐ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛ 2025 ꯑꯁꯤꯅ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯁꯣꯛꯍꯜꯂꯤ꯫ ꯑꯦꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯈꯥ ꯇꯥꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯗ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯗꯤ ꯑꯦꯛ ꯑꯁꯤꯗ ꯁꯧꯒꯠꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯕꯣꯏꯀꯣꯠ ꯇꯧꯅꯕ ꯍꯩꯉꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯄꯥꯡꯒꯜꯁꯤꯡꯒ ꯈꯟꯅꯔꯒꯅꯤ ꯍꯥꯏꯅꯁꯨ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯋꯥꯀꯐ ꯕꯣꯔꯗ ꯃꯅꯤꯄꯨꯔꯒꯤ ꯆꯦꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯕꯗꯨꯜ ꯅꯁꯤꯔꯒꯤ ꯌꯨꯝꯗ ꯉꯁꯤ ꯋꯥꯀꯐ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛꯀ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯒꯜꯁꯤꯡꯒꯤ CSO, ꯃꯍꯩꯔꯣꯏ-ꯂꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯕ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯋꯥꯀꯐ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛꯀꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ-ꯅꯩꯅꯈꯤ ꯍꯥꯏꯔꯤ, ꯂꯣꯏꯅꯅ ꯂꯤꯒꯦꯜ ꯑꯦꯛꯁꯄꯔꯠ ꯇꯤꯝ ꯑꯃꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯦꯁ ꯐꯥꯏꯜ ꯇꯧꯕ ꯍꯥꯏꯅ ꯋꯥꯔꯦꯞꯅꯈꯤ꯫ ꯂꯣꯏꯅꯅ ꯋꯥꯀꯐꯀꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯕ ꯔꯤꯂꯤꯖꯤꯌꯁ ꯑꯦꯛꯁꯄꯔꯠ ꯃꯤꯑꯣꯏ 5ꯒ ꯂꯣꯏꯅꯅ ꯂꯤꯒꯦꯜ ꯑꯦꯛꯁꯄꯔꯠꯁꯤꯡꯒ ꯆꯠꯄ ꯍꯥꯏꯅꯁꯨ ꯂꯦꯞꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯗ ꯃꯤꯌꯥꯝ ꯀꯣꯛ ꯆꯨꯡꯁꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯑꯦꯝ. ꯅꯔꯥ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯨꯔꯕ ꯇꯥꯡꯀꯛ ꯑꯁꯤ ꯁꯥꯐꯍꯟꯅꯕ ꯃꯌꯥꯝꯅ ꯀꯣꯛ ꯆꯨꯡꯁꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ CPIꯒꯤ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯑꯦꯝ. ꯅꯔꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ CPI ꯁ꯭ꯇꯦꯠ ꯂꯨꯆꯤꯡꯕ ꯑꯣꯏꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯉꯥꯉꯣꯝ ꯃꯣꯍꯦꯟꯗ꯭ꯔꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒꯤ ꯅꯥꯀꯜꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯗꯣꯛꯇꯔ ꯑꯦꯟ. ꯅꯔꯥꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯁꯤꯟꯗꯨꯅ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ CSOꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯍꯟꯈꯤꯕ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯏ꯫ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯣꯏꯕ ꯌꯥꯔꯣꯏꯗꯕꯅ ꯃꯁꯤꯗ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯃꯥꯏ ꯄꯥꯛꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯃꯍꯥꯛꯅ ꯊꯝꯈꯤ꯫ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯂꯗꯨꯅ ꯗꯣꯛꯇꯔ ꯃꯣꯏꯔꯥꯡꯊꯦꯝ ꯅꯔꯥꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯉꯥꯉꯣꯝ ꯃꯣꯍꯦꯟꯗ꯭ꯔ ꯑꯁꯤ ꯃꯁꯥꯗ ꯑꯀꯤꯕ ꯌꯥꯎꯗꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯦꯡꯅꯈꯤꯕ ꯑꯥꯏꯗꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯃꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯉꯁꯤꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯨꯝꯕ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯩꯅꯕ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯐꯤꯂꯝ ꯃꯦꯀꯔ ꯑꯔꯤꯕꯝ ꯁ꯭ꯌꯥꯝ ꯁꯔꯃ ꯌꯥꯎꯅ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯉꯥꯉꯣꯝ ꯃꯣꯍꯦꯟꯗ꯭ꯔꯒꯤ ꯐꯣꯇꯣꯗ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯃꯍꯦꯁꯣꯔ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯥꯞꯈ꯭ꯔꯦ꯫ RPI ꯑꯊꯧꯕꯥꯜꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯝꯁꯨ ꯄꯨꯔꯤꯕ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯐꯝꯁꯨ ꯁꯤꯟꯅꯈ꯭ꯔꯦ꯫ ꯗꯦꯜꯂꯤꯗ ꯂꯩꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯔꯥꯝꯗꯥꯁ ꯕꯤ. ꯑꯊꯧꯋꯥꯂꯦꯒꯤ ꯑꯣꯐꯤꯁꯇ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯗ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯐꯝꯒꯤ ꯃꯊꯛꯇ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯝꯁꯨ ꯄꯨꯅꯕ ꯁꯤꯟꯅꯈꯤꯕꯅꯤ꯫ RPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯈꯠꯍꯟꯅꯕ ꯄꯥꯟꯗꯝꯗ ꯃꯍꯦꯁꯣꯔꯗ ꯁ꯭ꯇꯦꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯐꯝ ꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯐꯝ ꯁꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯔꯥꯝꯗꯥꯁ ꯑꯊꯧꯋꯥꯂꯦꯅ ꯍꯥꯏ ꯄꯥꯔꯇꯤ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯈꯛꯇ ꯅꯠꯇꯅ ECIꯅ ꯁꯛꯈꯪꯂꯕ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯔꯛꯄ ꯑꯁꯤꯁꯨ ꯃꯍꯦꯁꯣꯔꯒꯤ ꯍꯣꯠꯅꯖꯃꯟꯅꯤ꯫ ꯃꯍꯦꯁꯣꯔꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯗꯦꯜꯂꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯒꯦꯞ ꯑꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯥꯎꯖꯦꯜ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯥꯔꯇꯤ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯒꯤꯗꯃꯛ ꯃꯍꯦꯁꯣꯔ ꯇꯉꯥꯏꯐꯗꯅ ꯑꯗꯨ ꯌꯦꯡꯂꯒ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯐꯝ ꯑꯁꯤꯁꯨ ꯁꯤꯟꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯌꯥꯔꯜꯄꯥꯠꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯔꯨꯝ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯇꯤꯟꯁꯤꯠ ꯔꯣꯗ ꯌꯥꯔꯜꯄꯥꯠ ꯃꯦꯒꯥ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯉꯁꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠꯀꯤ SP ꯗꯥꯛꯇꯔ S. ꯏꯕꯣꯝꯆꯥꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠꯀꯤ 9ꯁꯨꯕ IRCDO ꯕꯠꯇꯥꯂꯤꯌꯟ ꯈꯥꯕꯩꯁꯣꯏꯒꯤ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖ ꯁꯨꯕꯦꯗꯥꯔ N. ꯕꯤꯕꯦꯀꯥꯅꯟꯗ ꯌꯥꯎꯅ ꯀꯃꯥꯟꯗꯣꯁꯤꯡꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯐꯥꯒꯠꯄ ꯉꯝꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ 303 ꯔꯥꯏꯐꯜ ꯔꯦꯖꯤꯁꯇꯔ ꯅꯝꯕꯔ 92152 Y1 ꯑꯃ 303ꯒꯤ ꯂꯥꯏꯐ ꯔꯥꯎꯟ 13, ꯔꯦꯖꯤꯁꯇꯔ ꯅꯝꯕꯔ ꯌꯥꯎꯗꯕ 40mm ꯒꯤ ꯂꯦꯊꯣꯠ 2, 7.62mm ꯒꯤ ꯂꯥꯏꯐ ꯔꯥꯎꯟ 13, 7.62 × 39 ꯂꯥꯏꯐ ꯔꯥꯎꯟ 13, 9mm ꯒꯤ ꯂꯥꯏꯐ ꯔꯥꯎꯟ 5, .38 ꯂꯥꯏꯐ ꯔꯥꯎꯟ 10, 303ꯒꯤ empty case 18,
303 गी charger ama 303 rifle gi magazine ama register number yaudaba small carbine ama small carbine handmade magazine ama register number yaudaba 9mm pistol ama 9mm handmade pistol magazine ama register number yaudaba 9mm pistol ama detonator old ani detonator new ani 80 grenade ahum 36 hand grenade ani lethal 40 mm gi ama ammunition round ani detonator cover piece kungani pan fiber BP plate pair ama iron BP plate pair ama BP cover mari patka helmet ani battery ga loinana canwood handset ama battery ga loinana talk pro handset ama camouflage shirt manga camouflage pen ama camouflage jacket ama camouflage bag ama camouflage belt ama jungle shoe pair mapan pistol holster amani fagalaba khulai sing asi angi oiba thabak lokhanaba porongpat police station da khusinakre hari